ngasi phongkhiba tongan Manipuri se phongsingi amasung thokhiba thokdo wathoksingi maruibi I pausing khongasaraga Manipur top channel gi mekedi myamna thamjage hanbada ireba pauksi digi phongwa paukra hana myamna thamjage JNU da irang thoktuna Maheiloi sing scholarship ki Phukhre Delhi gi Jawaharlal Nehru University gi Maheiloi kanglup amana ngasi claim tawkhibada makhoibu institute aduda thamba security guard singna attack tawkhiyari Makoina scholarship ki sel thadokna ba yamna ingna tapna demand tabu matamda khanghauduna irang thulakhi sai ani phajinduna laikhiba scholarship ki senpham thadoktabagi matangna satakhiba protesta BJP ga mari lainaba Maheiloi lup Akhil Bharatiya Vidyarthi Pariyat natragana ABBP gi members singa campus ki security guard singa khuthokna rakpadagi Maheiloi kya asu open nangkhiyari scholarship Department Maheiloi mangarom ayuk pung taramathui taba matamna satuna makhoigi students scholarship ki matang wa hangki haina ABBP gi JNU president Rohit Kumar phongduki matamaduda guard singna Maheiloi singa du thina saiduna makhoida mawong taraba thawong sing satharaki department adugi madugumba phibam madur staff marik lehoki Mamang dari staff taraga terin muk laibini Maheiloi singna sahi ani hena khudong sadaba mayuk naribini amasu makoina non-net scholarship sing MCM merit missions natragana GRF faw phangdana laidibini hari aso apanang laba Maheiloi sing aduna phongdorakpagi matungina Delhi police ta athuba matamna wakat ama thangalagani matamaduda namkhiba video singdagi uniform setaba security guard singna Maheiloi singbu inthoktuna administrative office ki mapana tandokhi video kharadana lamaida taba taiba dressing dustbin da laiba laimaida akaiba glass mase sing tabokhi Maheiloi kyana makoi asokpa sing ulaktuna makoi bu security guard sing atamnana target tawduna sathina aso apan nanghalle haiki protest athariba Maheiloi sing official sing na makoi da aran ma thabak tawre minam bangangle makoi gi wakat sing tabidre matam pirabasu action amata lokhalakte haiki scholarship ki fund sing thadoraktrabadi makoi office ta leptana sangsin gan haiki amasung watho adugi matang da university gi administration na warol amata phongdorakidi hairene su paus na palakli atopa pawmana audio record lai Delhi gi deputy chief minister Manish Sisodia na phongdokhibada mangonda BJP gi lusingba man phone torakpagi audio recording amalai hairi hariba audio recording adu da BJP gi lusingba du na mangonda Aam Aadmi Party AAP thadoklabadi maki matak sathariba CBI gi case ama lauthoke haibigi offer torakhi hairi maduda natana mako atai hiram kya da mating pangge haina phongdorakhi aduma pu Manish Sisodia na media da phongdokhibadi maki takpi tambirakpa Arvindra Kejriwal bu nam thak to bu ngamloi haba wapam thamki haina AAP na ngasi claim tawki haiden su paus na makhata na su phongdorakli makhasa tharak poina naharol thodang pauksi dige to pawmna Hurankhiba Honda Activa tongduna lakpadagi police na faraba naha ama court na bail da thadokre mangkhre haina Imphal City Police Station na complaint tawduna leidiba Honda Activa thoduna lakpadagi irilbung police na faraba matung Chief Judicial Magistrate na ngasi bail da thadokre ngasi Chief Judicial Magistrate Imphal East na bail thadokraba nupa dugi mamingna MD Samir Sinha sei kungatru apokpo MD Niraju Ningkawi Konuma Hyangkhong Mayang Imphal dagini ma irilbung PS ki timaman August 13 ki nungalamdai pung 3:30 taba matamda Kairau Litan Makhongda freaking amasum checking sa thaduna leiringaida registration number yaudaba gray metallic color gi Honda Activa scooter chassis number ME4 ZF9134 DMZ 477912 amasum engine number ZF12 EZ1472166 of 2021 asi tongduna lakpada singnabadagi khamduna wangpang tobaga loinana gari eduda toolbox check toba matamda Kauksar alam apokpa lekhidraba MD Ziauddin of Lilong Turel ahanbi ataw khok mamang lekai gi mingda text thirubagi xerox paper ama thenaki tungda vehicle text thirubagi xerox paper aduda paliba miyesi police na khangnabra hangmada makna masak khangmangamdabadagi gari ga konna MD Samir Singa gi mathakta inquiry sathraba matung irilbung PS na MD Samir Singa gi mathakta singnaba phawbadi authorized dealer
Punia Automobiles Private Limited makatana inquiry tawba matamda hairiba Honda Activa si English ngani kunga matoi August kunga mangada Roniska Jaiswal Apokpa Krishna Kumar Gupta Koba Masjid Road Impal leba miwe amana hairiba authorized dealer sidagi lupa lising humdraga taret Stanipan yang ga marida laikibani haiba khangmangamki loinana hairiba Honda Activa si mangkibagi FIR ma Impal City PS ta register tawduna leba thenaki Police na hairiba Honda Activa si MD Samir Singa amadi MD Kausidar Alam ga manaraga Quran boiramani haina singnabagi mahaki matakta FIR number 87 close 8 2022 IBGPS US 39734 IPC pandan August taraga nipanda magistrate puthokuna namit mangani police custody lauthaki police ki report matung ina MD Samir Singana police custody remand leiringai da mahakna police ta phongdokibada mark check subamini mahak MD ibungo se kungamang apok MD pilu lapupat tera kunuma hyang thangda leiba mystery asigi makhara sandil da check suduna hapta anirongi mamang da gilerakpani police na phagala bo Honda Activa asi hairiba check ki mystery amadi ibungo na sijinaduna leramani aduga haukiba August taraga tarukta MD ibungona mangonda hairiba Honda Activa speeduna kairaulitan makongda leiba rangi mystery launaba tharakpani adubu kairaulitan makong yaubudadi rangi mystery ani edu pau phaunaba ngamdaduna ahingaduda laikai miyoi kharana mahakpu karigi mafam aduda athengba ahingaduda lairibano haina ningai sangdangningai police laktuna mahakpu phaduna irilung PS ta purakhibani haina phungdokhi Irilbung PS na ngasi MD Samir Singha ki police custody remand gi matam loiraduna sub judicial magistrate puthoraki loinana prosecution gi maikedi gi hairiba Honda Activa huranba senariba miwe amadi ibungo amasum kausal alam ani ase police na phadriba phawba MD Samir Singha bail thadokpi khinu haina pressure tawkhi adob MD Samir Singha gi council na maki bail application court tharaktuna MD Sabir Singha ngasi court asina PR bond lupa lising yang kaya masum security amathianduna bail thadoki haidien su pausina makhatana su phongdorakli Loishilak point Isel Express tigi ato papawng tanga mayamna thamjage miyo ama khu da phu gi video ama viral oirakpadigi US ki lanmi ahum suspend tawkhre United States ki Arkansas State Police Officer ahum na miyo ama bu makhu da tamthina phubagi video ama viral oirakpadigi police officer ahum du suspend tawkhre hari Thaudoji haukiba numaijing numita Arkansas ki manungsana leiba Crawford County da thokibani police officer ahumaduna miyema makokta hanna kina thinbadana tana kerag hanna miyedugi makhuda saina kanbigi video sing viral oirakibani makoina phuringai tanjadu army officer amana video namlibi nupi aduda khudomi thinduna khudaktagi video recording adu lepnana ba hairakibagi mawong sing video clip sing aduda yauri Associate Press na pirakpo report amagi matunginadi police ki maikedi phongdorakpada mara lairaba miyoy aduna Malbari yonba dukan amagi employee amada akhi akang pidana natai sada bamadi nungai tabu wai wata sing sijinaba thenaki matamadu police officer sing aduna miyoy adubu khanadana ba khamdoki matang aduna mara lairaba misa aduna police sing adubu inthokpada natana police amagi lukhamda kina thinba horakibani matamadu makoi humna mara lairaba Miyoi adu fabani haibu wapom phungdoraki hairi adu moinamak Crawford County gi Sheriff Jimmy Damantena thadorako sirro amadari thaudu odu da senaba police officer ani thokiba thaudu odu mapung phana thijinba lushindri ba pawadi mapung phana suspend tawre han order tholakibani Jimmy na phungdorakoda ma ki lanmi singna makoina tawruba thabak sing adugi damak sap saba thijin humjin bagi thabak pangtholagani mara leram labadi makha taba thabak lokhatkani haina haibu wapamsu Phongdokhi aduga mayam hausigo inadi paus matang se lusinjirage amasum mayam puna anawbal te ngaminasi haina channel sigi maikedi mayam khamna thamjari and thank you